Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Mohan Bhagavat na phongdokhiba wafambu Kharge na yaningdaba phongdokre. India gi aseng maningkha tamba si Ram Temple laklaba matungdani haina Mohan Bhagavat na phongdokliba wafam adugumna makha tana phongdoraklabadi Leibak asigi manungda Mohan Bhagavat na chathok chasin tawbada awaba khudongthiba oirakani haina Congress ki luchingba Malik Arjun Kharge na phongdokre. New Delhi gi 9A Kotla Road chatnaungna saba Congress ki headquarters sangabaga mari lenana wangang wafam asi Kharge na phongdokhibani mahakna makha tana hai India gi ningkha tambagi matangda RSS ki luchingba Mohan Bhagavat na phongdokhiba wafam adubu Kharge na yamna kanna yaningdaba phongdokhi. Kharge na hai makha tana RSS ta Yauriba singna leibak asina ningkha tamkhiba asi Ram Temple sangaraba matungdani haina thajanariba si India na kumjan 1947 ta ningkha tamlakhibada thengnakiba ihauda RSS na saruk yakhidabanani ningtam ihauda saruk yakhidaba singna asigumba wafam sing asi phongdokpani hairaduna Prime Minister Narendra Modi gi oina mahakna Prime Minister oirakhiba chahi 2014 da ningkha tamkhibani haina thajari haina phongdokhi. Senapati District ki Maremai Liangmai village ta khulai paiba NACN IM gi cadre singna haina chingnaba mioi singna khunja sing tamthina Furubagi thawongbu tongan maherurup kayana akanma mawongda yaningdaba phongdorakli. Liangmai Student Union Nagaland gi cherol amada January 12 da nupi taruk nupa ani punna micham khunja nipan tamthina Furubagi thawdo adu miyoibagi lichana te hari. Jalyarong Student Union Delhi gi maikaidagi Maremai Liangmai village chamara laijadaba khunja sing Furubagi thawong adu yamna tamthiba makhalgi crime amani. Masida chenariba miyoi sing adu naga khunja sing ngak senaba lairibani haijaba kangbu aduni asiguma naga national worker sing na naga bazarda onsen duna tamthiba crime chatharakpa haiba asi yamna laibak thibani asiguma thawdo asibu chathariba sing chawkhalaba khunaida makhoigi chanafam leite hairi. Global Liangmai gi maikaidagi khulai paiba miyoi kun henbana January 12 gi numidang pung 3 rom tabada khulda changsilaklaga numidang gi chaklen chaduna laiba khunja sing mapanda hoidok tamthina Furubagi thawdo akanma mawongda condemn tawi. Look asina Unrepresented Nation and People's Organization yauna international channel singi khuthangda Maremai Liangmai khulda chathakiba aranba thaba adugi achumba well fangnaba leptuna honakigani hairi amaromda lengaki maikaidagi thokiba thawdo asigi matangda thigatuna mara laiba singi mathakta angi oiba thabak lakhutkadabani maheroi lup sing asigi maikaidagi civil society organizations singna punna lepminaduna khulai paiba singi aranba thawong asigi mayokta thengna minasi amadi thawdo asida aso apan nangkhraba sing achumba well fanganaba hotnabada mateng pangbiu hairi. All party gi mihut sing kauduna tana biu India lenga ka punna mayok minasi MP Bimol ngarang ni chaipa chuthekta leiba thambal sanglenda pangthokpa thorom amada Chief Minister N Birena Manipur dagi Lok Sabha gi MP oina khankraba MP anina ngasi fawbada lamdam asigi core issue amata parliament pukhatpa leitri miyamna emotion da vote piba toklasi miyamna makhoida karigidamakta vote pikhibano haibasi khangjinba mathau tai haina phongdokraba matung ngasi Lok Sabha gi inner MP angomcha Bimola koijamgi maikaidagi Chief Minister N Birena paukhum piba manba post ama thagalakre. Post aduda MP Bimola koijamgi maikaidagi kanade iyamba thamoi sengnasi ekhoisu kaubiu tanabiu all party delegate kaubiu India government kai khoi puna mayok minasi Prime Minister gi appointment lobiu leibak miyam wari iramdam kansi haiba wahai sing thamlakre. Bimola koijamna makha tarduna constitution gi makha da lengak leina chahicha kaya leklaba iramdam bu kangkhong chaihanduna misi mina awana nanghanduna leheliba sanmitlon thugairiba chatna pathap leitabagum aki ekhang mipai haliba madugi mathakta loilam lenga kumapuna haiba induna lairiba na furuf ki mi siba fawa asiba hangba chatke tawbada mapuna chatkanu haiduna mamai leiraga hanba naramdam gi lenga ki thawburel oiraga naramdam gi mafam thungnaba chatpa fawa ngamdriba maduni core issue ni haiba wafam thamlagli. Noida Sector 143 scam da chenariba sing numit humni gi manungda changdar kadabani KCPPWG QNet Noida Sector 143 scam da chenariba sing numit humni gi manungda changjar kadabani haina Kangleipak Communist Party KCPPWG MC Unification akhangalakli. KCPPWG MC Unification gi PRO chingkhai ngan mana thadorokpa cherol amana hai QNet Noida Sector 143 scam gi matangda leibak miyamda wafam khara thamjari. Hauzik social media da Arcade Production hariba social media page asina expose tawragliba QNet Noida Sector 143
टेलीफोनिक ऑनलाइन स्केम असिगी matangda loop asida masing yamlaba victim singna complaint ama lakpadagi hariba scam asibu loop asina ngasidagi kupna thijinba hawragani scam asida maru oina chenariba miyoi sing moirangthem bablu moirangthem arya thokchom sarat kumar ningthojam puspa thokchom milan ningombam dinku yengkhom umendra man leader rakesh khomdram dananjoy manikumar haisnam raskumari kerodini nelson thingnam Jiteshwar Laren Lakpam, Ingudam Sanatoy Ningthojam Lakshmi, Sector Mayum Audit Kumar, Koko Evi Yumnam, Boris Salam, Asias Moirangthem, Kennedy Moirangthem, Aryabhata, Amom Pravin Regan, Moirangthem amadi Nikesni, hariba miyoi sing asigi mama mapa oibasingna athubada makhoi makhoigi machasingbu Noida dagi kokthoktu na loop asida numit humnigi manungda changjarakadabani loopna phongba pauda hariba miyoi khara asina QNet kauba company ama establish tawraga chamjaraba laibak asigi naha singda thabak phangangani hairaga Noida da koksinduna sel lauthoklaga scam chathari maram asina loopna scam asigi matangda task force ama sembaga loinana masida chenariba scammer sing asibu achumarangi matung ina cherak pinaba thijinba haurai Luft na piriba matam asidagi nong mathengthadana lufta mama mapa oibasing na angangsing asi changjahalakadabani haiba warod party sigi maikaidagi thamlagli